Channel asigi maikei miyam na ngasi special content ma puduna laksari miyam na thamjagi miyam loifo miyeng taminasi ahanbada pungning wakhal gi anabasing nainaba madi layeng khangminaba humdraga nipan Cotard syndrome Ashiba no Koichat Dr. Robindro Khangembam Consultants Psychiatrics District Hospital Sandel Kanaguma misa amana maki masada yauriba kayat khudimak patle pumle manam namthiba phawre madi mak masamaksu ai hingba natre siraba misa amani haina yamna sena semdok sumthokpa yadaba makai lana thazaraga leibigi matawbu Cotard syndrome saina khangne Cotard syndrome gi tuan ba missing singdi Cotard delusions nihilistic delusions syndrome of walking cadavers walking corpse syndromes deliriums of negations, dead insights, hypnotism, Cotard delusions, Cotard syndrome, masi English nga magsanipan marfuda, French ki neurologist Dr. Zulus Cotard na miyam na khangan kibani, Cotard syndrome masi makal ani thok na khaidui, ahan bada Cotard 1 syndrome. Makal asigi layong singdadi pathological sadness haiba thawai nungai tabigi layong khara diyawi, severe depression ke layong di yaudi adubu makoin aran mong da asumna thazaraga laimadudi aigi isad yamna lubo anaba mana nare isada I sendre I amata yaudre haksangi organ singa sisu loina mak shirabani patlabani pumtharabani amadi namthiba manam selabani aigi isamak su shirabani sina satliba haibaduni aingona kariguma amatagi belu leitrabani sarabasu thaklabasu karimata kanagadaba leitrabani kanamatana aibu hingat hanba ngamgadaba leitre ai tasengna shirabani haibagi wakalona sida yompham oiduna ngangani amadi wari sagani matawasibu nihilistic delusion hana khangnai makhoigi aranba wakalona si kanamatana sumthokpa ngambagi shakti leite sumthoknaba miyoi khudimangna karino tawribasibu haina ingak ngaktuna hanakhiba ngaktani madudi makhoigi masad yamna luba anaba mana naraga leire hypochondria delusion makhoigi haksang kayatsing asida I amata sendre makhoigi organ punamak sire pumme amadi manam sele haibisiga loinana makhoi ahingba mi amani haina yazapa ngamjade makhoigi wanga amadi wari khudimak hairiba delusion singasigi maramda uru ungduna lei anisubada Cotard 2 syndrome makhalasina narba miyoi singe layong singdadi severe depression gi layong sing awaba masum nungsuk nungjanabagi saktamoiba kariguma makhal gi thabak amatada interest poktaba nungai thokpa ngambagi ihul amati phangdaba saning thaningba poktaba tumba yadaba negative ngakta khanba asa leraktaba madi suicide tawduna sikrage haina khanba asina chingbasingi layong sing leiba nakongda auditory hallucination sing taba anxiety gi layong singsu yaukshilakpa masamak ehingba mini haibasi yazadaba shiraba mini I sendraba haksangni manam namthiraba haksangni haiduna lawjaba asiba ama oina hingliba haibaduni haina khanjabagi mataw sing asi legani amaromda amuk shiraba mi oirabasu immortal haibadu oibana maram oiduna adum hinglibani haina su lawjaba madi khanjaba sisu yaukshilakni makhoigi wakhal asisu kanamatana sumthokpa ngambagi thauna leite sumthokpa ngamde Cotard syndrome gi yamna maruoiba nungyoiba yamna thajanabagi wakhalon false belief adudi delusion of extremes denials haibisini maramisna laina asi lairaba mi sina khwaidigi lana thajabagi mong asi ahanbada aiga haksangi kayat sing tekta kaidana leidi haibisi yaba ngamjadabasini sada Marfuga taruk anisubada mak masamak hingliba misa amani haibisi yaba ngamjadaba sisuni sada khumfuga mapan ahum subada ma asi siraba misa amani haina lawjaba sisuni sada yakhaiga mari eduga mari subada ma asi siba nadriba misak amani haibadi immortal oirabani haina lawjaba masimasu yauri sada yakhaiga manga Cotard syndrome gi layong sing leiba miyoi singi marakta sada marfuga mapan gumadi major depressive disorder gi anabasi yamna sathina kallaba thakta naba thingnai Cotard syndrome gi manung yauriba layong sing Cotard syndrome asi aruba makhal gi mental disorder makhalamani laina asi delusional disorder gi manung chanba makhalamani laina asi gi oiba khwaidigi asiet pamongda lana thajaraga laidiba waphamdi nihilistic delusion haibisini nihilistic delusion gi samlakpa uwan thukti aigi haksang kayat sing asi mathau tawdre
ꯏ ꯆꯦꯟꯗ꯭ꯔꯦ ꯑꯩꯍꯥꯛ ꯑꯁꯤ ꯁꯤꯔꯕꯅꯤ ꯁꯤꯅ ꯆꯠꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯅꯨꯡꯄꯥꯟ ꯑꯅꯤꯃꯛ ꯄꯠꯇ ꯄꯨꯝꯊꯔꯕꯅꯤ ꯇꯝꯊꯤꯕ ꯃꯅꯝ ꯆꯦꯜꯂꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯎꯪꯗꯨꯅ ꯂꯩꯕ ꯃꯇꯧ ꯑꯁꯤꯅꯤ ꯃꯈꯣꯏ ꯈꯔ ꯑꯁꯤꯅꯗꯤ ꯃꯁꯥꯃꯛ ꯑꯃꯣꯔ ꯑꯣꯏꯔꯕ ꯍꯥꯏꯕꯗꯤ ꯏꯃꯣꯔꯇꯦꯜ ꯑꯣꯏꯔꯕꯅꯤ ꯑꯃꯁꯨꯡ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯅ ꯍꯤꯡꯂꯤꯕꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤꯅ ꯌꯣꯝꯂꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯃꯈꯣꯏꯒꯤ ꯂꯥꯏꯑꯣꯡꯁꯤꯡ ꯑꯗꯨ ꯃꯈꯥꯒꯤ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯄ ꯊꯦꯡꯅꯒꯅꯤ ꯃꯗꯨꯗꯤ ꯑꯍꯥꯟꯕ ꯄꯣꯏꯟꯠꯗ ꯑꯩꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯁꯪꯁꯥꯔꯁꯤꯗ ꯍꯤꯡꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯅ ꯂꯩꯔꯤꯕꯁꯤꯗꯤ ꯕꯥꯞꯅ ꯁꯥꯒꯠꯄ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯖꯕꯒꯤ ꯋꯥꯅꯤ ꯑꯅꯤꯁꯨꯕꯗ ꯑꯩꯒꯤ ꯃꯤꯍꯨꯟꯁꯨ ꯍꯨꯟꯗ꯭ꯔꯦ ꯁꯣꯔꯁꯨ ꯍꯣꯟꯗ꯭ꯔꯦ ꯃꯤꯠꯁꯨ ꯎꯗ꯭ꯔꯦ ꯅꯥꯁꯨ ꯇꯥꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯀꯅꯥꯃꯠꯇꯒꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯗ꯭ꯔꯦ ꯑꯍꯨꯝꯁꯨꯕꯗ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯏ ꯌꯥꯎꯗ꯭ꯔꯦ ꯏ ꯆꯦꯟꯗ꯭ꯔꯦ ꯑꯣꯔꯒꯥꯟ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯤꯔꯦ ꯄꯠꯇ ꯄꯨꯝꯊꯔꯦ ꯅꯝꯊꯤꯕ ꯃꯅꯝꯁꯨ ꯆꯦꯜꯂꯦ ꯑꯃꯁꯨꯡ ꯃꯍꯤꯛ ꯃꯇꯥꯏꯁꯨ ꯆꯪꯁꯤꯜꯂꯦ ꯃꯔꯤꯁꯨꯕꯗ ꯑꯩꯗꯤ ꯁꯤꯔꯕꯅꯤ ꯑꯁꯤꯕꯅꯤ ꯏꯟꯇꯔꯅꯦꯜ ꯑꯣꯔꯒꯥꯟ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯀꯔꯤꯃꯠꯇ ꯆꯥꯕ ꯊꯛꯄ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯕꯅꯤ ꯃꯉꯥꯁꯨꯕꯗ ꯑꯩ ꯑꯁꯤ ꯁꯤꯔꯕꯁꯨ ꯑꯃꯔꯣꯏꯕ ꯃꯔꯝꯅ ꯃꯥꯡꯈꯤꯕ ꯌꯥꯗꯕꯒꯤ ꯁꯤꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯅꯤ ꯁꯤꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯏꯃꯣꯔꯇꯦꯂꯤꯇꯤ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯈꯟꯖꯕ ꯇꯔꯨꯛꯁꯨꯕꯗ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯗꯤꯂꯤꯔꯤꯌꯝꯁ ꯑꯣꯐ ꯅꯦꯒꯦꯁꯟ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯁꯥꯒꯠꯄ ꯑꯣꯏꯊꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯖꯥꯠꯀꯤ ꯋꯥꯐꯝꯁꯤꯡꯁꯨ ꯄꯟꯗꯨꯅ ꯉꯥꯡꯕ ꯁꯛꯄ ꯇꯧꯒꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯝꯗꯧꯅ ꯑꯣꯏꯍꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕꯗ ꯑꯔꯨꯕ ꯑꯃꯅꯤ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯕ꯭ꯔꯦꯟꯅ ꯁꯦꯟꯁꯦꯁꯟ ꯈꯨꯗꯤꯡꯃꯛ ꯂꯥꯟꯅ ꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯔꯛꯄꯗꯒꯤ ꯑꯣꯏꯍꯜꯂꯛꯄꯅꯤ ꯍꯥꯔꯠꯀꯤ ꯃꯤꯍꯨꯟ ꯆꯣꯡꯗ꯭ꯔꯦ ꯊꯥꯕꯣꯝꯕꯤꯅ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯗ꯭ꯔꯦ ꯊꯤꯕꯣꯡ ꯊꯤꯔꯤꯜꯁꯨ ꯃꯊꯧ ꯇꯧꯗ꯭ꯔꯦ ꯑꯣꯔꯒꯥꯟ ꯈꯨꯗꯤꯡꯃꯛꯇ ꯁꯦꯟꯁ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯦ ꯏꯁꯥꯗ ꯏ ꯆꯦꯟꯗ꯭ꯔꯦ ꯑꯃꯗꯤ ꯑꯩ ꯑꯁꯤ ꯑꯍꯤꯡꯕ ꯃꯤꯁꯛ ꯑꯃ ꯅꯠꯇ꯭ꯔꯦ ꯍꯥꯏꯅ ꯕ꯭ꯔꯦꯟꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯋꯥꯟꯊꯣꯛ ꯇꯧꯔꯛꯄꯗꯒꯤ ꯃꯁꯥꯃꯛ ꯑꯁꯤꯕꯅꯤ ꯑꯃꯗꯤ ꯄꯠꯇ ꯄꯨꯝꯊꯗꯨꯅ ꯅꯝꯊꯤꯕ ꯃꯅꯝ ꯆꯦꯜꯂꯕꯅꯤ ꯍꯥꯏꯅ ꯊꯥꯖꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯣꯔꯇꯥꯔꯗ ꯁꯤꯟꯗ꯭ꯔꯣꯝ ꯅꯥꯍꯜꯂꯛꯄꯒꯤ ꯃꯔꯝꯁꯤꯡ ꯑꯍꯥꯟꯕꯗ ꯃꯦꯟꯇꯦꯜ ꯏꯜꯅꯦꯁꯀꯤ ꯃꯈꯜ ꯈꯔꯗ ꯀꯣꯔꯇꯥꯔꯗ ꯁꯤꯟꯗ꯭ꯔꯣꯝ ꯑꯁꯤ ꯌꯥꯎꯒꯜꯂꯤ ꯃꯔꯨꯑꯣꯏꯕ ꯈꯔꯗꯪ ꯄꯜꯂꯕꯗ ꯀꯥꯗ ꯁꯦꯕꯔ ꯗꯤꯄ꯭ꯔꯦꯁꯟꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯆꯥꯗ 98 ꯃꯨꯛꯇꯤ ꯁꯥꯏꯀꯣꯇꯤꯛ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯊꯥꯛꯇ ꯌꯧꯁꯤꯜꯂꯛꯇꯨꯅ ꯀꯣꯔꯇꯥꯔꯗ ꯁꯤꯟꯗ꯭ꯔꯣꯝꯁꯨ ꯌꯧꯁꯤꯜꯂꯛꯏ ꯈꯥꯗ ꯁꯤꯖꯣꯐ꯭ꯔꯦꯅꯤꯌꯥꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯒꯥꯗ ꯕꯥꯏꯄꯣꯂꯔ ꯃꯨꯗ ꯗꯤꯁꯑꯣꯔꯗꯔꯅ ꯅꯥꯔꯕ ꯀꯥꯡꯕꯨ ꯒꯥꯗ ꯀꯦꯇꯥꯇꯣꯅꯤꯌꯥꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯀꯣꯔꯇꯥꯔꯗ ꯁꯤꯟꯗ꯭ꯔꯣꯝꯅ ꯅꯥꯁꯤꯜꯂꯛꯄ ꯌꯥꯏ ꯑꯅꯤꯁꯨꯕꯗ ꯃꯈꯥꯗ ꯄꯤꯔꯤꯕ ꯅ꯭ꯌꯨꯔꯣꯂꯣꯖꯤꯀꯦꯜ ꯀꯟꯗꯤꯁꯟꯁꯤꯡ brain infection, brain tumor, epilepsy, multiple sclerosis, Parkinson's disease, stroke amadi traumatic brain injury na singbasing asidasu Cotard syndrome yaukshalakpa yai. Cotard syndrome layingbagi modality sing. Cotard syndrome asi tungan mental illness singa amadi atay atopa physical illness singa comorbid oiduna puna naminaba maramna anaba singa do puna matam amatada laying thopasangi. Anisubada medication tawbiba antidepressants antipsychotics anxiolytis amadi mood stabilizer na singba hidak sing sejinaduna tuan ba comorbid oni yauriba mental illness sing adu layeng bibaga loinana tuan ba delusions haibidi lana thajaraga lairibu wafam sing adu bu mangan khina na bu hona bigani masmak yamna mai pakali om subada CBT haibidi cognitive behavioral therapy asisu hidak langthak thabagi roinana sathapigadabani CBT haibisi psychotherapy gi makhalamani yamna ningthina training phanglaba clinical psychologist therapist amana haising na hotnaduna Cotard syndrome gi manungsana yauriba delusion sing lana thajariba sing adu sumthokpi bangami nariba misaduda loinariba aranba wakhal sing lana thajariba sing amasum lana bamna sakatpa sing asina ma ki lamsa sajaramadi wangangda asoiba pirakpa sing adu ningthina khanaraga madi tanaraga asumba madi afaba maikairumda hongdokpaga hongdokhalakpa ngami niyam sumna sathaba CBT gi matingna unwanted behavior sing mangan khibeda sauna mating pangi ahum subada electro convulsive therapy ECT gi matingna layengba sisu afaba madi tangai fadaba mongomani hanadi ECT gi maming asi electric shock therapy haina khangnarami ECT gi matingna hidak thaduna layengba mai pakpa ngamda bana basing adu mai pakna layengba yai
Cotard syndrome na nagan ba sahi matang asi masagi sa iyang kay suraba madi masig matata leba miyation nagalli amasuk nupi na khara hina nagalli haiba nga sig special content sanalai baki poxi dig lu khusra kana myam na thamjabani duga myam huzukina di matang ase lu sinjaragi myam na kana content sing puduna laksagi haina channels ki mekai dig thamjari and thank you.